Bom Pokhaikhre, Jojang Tekjang asi nungthil pung ani ga makhairom tabada KNF ki kedar singna IED ama plan tawada soibadagi pukhairakpada lup asigi kedar ani Sire amasung ahumna sopa nangkre asokpa sing adu Churachandpur Medical College ta pukhatkre haina paugi source amana haidi Cobra Commando yauna security force and Ledon Wi-Fi da chathakiba operation aduda Kuki militant chamagi mayada question duna thamle haibrabasu kana khidre NPO Venezuela da aniragi wa habada miyoi lising tara dagi lak ama fawba siramba yai panari state of emergency lauthokre leibak kayana mateng pangnagadauri Haukiba Jun kun gama thoidagi Houna Lailon Wi-Fi da CRPF ki Cobra Commando sing yauna akanba mongda operation chathakraba sumi phamipun amata yaukide operation adu karimata kana khidaba ama oiki haina NPO na thadorokpa cherol amana hairi cherol asina makha tana haribana operation asigi manung chana nongmai kamna ba yauna bomna chingba sijinna ki operation manungda KNFP UKNA amasung KRA ki kedar chamagi mayada security force na koisilaga thamliba Kuki militant sing adu Naga micham taraga nipan phaba amasung Naga taruk pu tamthina hatkibada chenaba miyoi singni adubu operation aduda kanaguma amata phakide security force sing adu visible oiba fall amata laitana mafam adudagi handoki thogdo asina security force na chathakiba operation aduda hena nungnangningai ohle Lailon Wi-Fi khulgi operation adu loiraba matungda security force na June 13 da KNFP gi Evenager came tamna amuk changsin ki adubu maduda su kanagumba amata phaba punba tawkide thogdoksing asina maram oiraga miyam de hena nungangba pokhanbada natana Manipura hujik oiriba law and order gi situation asi handling tawbagi matangda tongan ba wahang kaya amasu thorakli Manipur gi hujik oiriba fibam asida santi amasung tangdu leitaba fibam puraknabagi damakta Indian Security Force na transparency and accountability amasung law asi michang mikhai naidana enforce tawba changi justice Fangana Bohona Bada Maru in a civilian singing matakta, Chataba Chobo Cram sing the Akiba Yaudana, Amasung Misang Mikai Night and a Tabak Tobochangi, Kuki militant sing na Faragatam Tina Hat Krabanaga, Taruk Adugi Justice Pangriba Faw with Asiba Chang, Taruk Adu Lowray Haduna Hojik Jenimski, Mok to Asiba sing Adugi Hakchang sing Adu Laribani, Taudo Asiga Marie Lane and NPO Gimaika de Union Home Minister, Amisa Yamana Chief Minister Kem Chan the Iba Gerald P. Tongan demand Kaya Tabak to Ontong Nabataksin Balay Krabani. Venezuela gi Konung Caracas ta anirak hanna akan mamong da yuwa hab khibada miyoi lising tara da ginalak ama fawba siram lagani haina mi painari adumak pu official oiba report ki matung ina di miyoi kunthra ka tare Sire aduga chatret rom na Sokle hairi local gi madam da ngarang numidang wairam pung 3 minute mari tabada ahan bigi yuwa habagi thogdo adu thokhibani United States Geological Survey gi report ki matung ina Richter scale da 7.2 yauki aduga leinung da kilometer Taraga humdoi luba mafam da thokibani hari aduga ani suba yuwa habagi thogdo aduna minute amagi manungda Richter scale da 7.5 yauna haki aduga leinung da kilometer kungani thoi da luba mafam da thokibani hari kiningai oiba monga nikpana maram oiraga miyoi kaya ama yumdagi chenthokpa ngamkhide mathol wangba dalan sing mathang ningkhaiba uki capital city aduda leiba mathol wangba yum sing ama fawba safaba oikide thangna yuwa habagi thogdo aduna maram oiraga hinghauriba miyam pumnamak makhoi gi yumda leiba kinabadagi Mapanda hing yarek na duna khangle electric line tatkre hospital sing aruba phibam ama mayoknari Battle of Kerabovogi National Holiday oiba maram na mipum khudingmak mayumyum da thoram pangthok na ringai gi cherakta khangaudana kanba mong da yuwa harakhibani yuwa habagi inil laiba adugi mafam sinba thungna phangkhiba ga loinana yumno naba Bogota amadi Colombia gi mafam khara da su laibangni ki Interior Minister D Kevelo na mipum khudingmak mayum dagi thorak naba khangan ki laiba ki mafam ayamba da paksana amanga ta thokhiba ga loinana Chakau municipality the building ate akai maraktagi miyoi taragani pan kan bangam khi haina municipality adugi mayor Gustavo Sayas na phongdo khi tongan ba emergency worker chamanga henbana ate akai marakta mi kan ba amasung mateng pangbigi thabak pai khali interior minister D Cadelo amasung national assembly gi luchingba Jos Rodriguez na miyam da Jackson Tharanga mari laina bo afam kaya phongdo khraba matungda active president Delcy Rodriguez na awaba taraba matamase da miyam puna amata oina lepminnanaba phongdokhibaga loinana laikhidraba singi mafamda awabak phongdokhi kudaki oina mateng pangba amasung mi kanbagi thabak thoram yengsinaba president Rodriguez na general amada thaup sinakre malemgi tongan balaiba kaya na awaba taraba Venezuela da mateng pangnaba thorang lokhalakpaga loinana prime minister Narendra Modi na angamba thakta Venezuela gi mateng pangnaba khonaragani haina lauthokre Israel gi oina sotuba matamda mihut kangbu ama Venezuela da tharaga awaba taraba miyamgi mateng pangnaba thorang lokhat kadawri US China Spain amadi Brazil na su mateng pangani lauthokre
ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯖꯨꯟ 23ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯝꯗꯥꯏꯂꯣꯡ ꯀꯪꯂꯥꯇꯣꯡꯕꯤꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯕꯨ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕ, ꯐꯥꯕ ꯑꯃꯁꯨꯡ ꯗꯤꯇꯦꯟ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIAꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯄꯤꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗ, ꯂꯝꯐꯦꯜ, ꯂꯥꯡꯒꯣꯜ ꯑꯃꯗꯤ ꯅꯥꯒꯥ ꯃꯄꯥꯜꯒꯤ ꯃꯤꯌꯥꯝꯅ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯗ ꯆꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯂꯝꯗꯝ ꯉꯥꯛꯅꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯦꯔꯣꯔꯤꯁꯠ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒꯤ ꯊꯕꯛ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯥꯗꯔ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯕꯤ.ꯖꯦ.ꯄꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯈꯜꯗ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯗꯒꯤ ꯄꯥꯔꯥ ꯑꯃ ꯇꯝꯒꯗꯕꯅꯤ ꯋꯥꯏꯈꯦꯝꯆꯥꯟ꯫ ꯀꯨꯝꯁꯤꯡ 1975ꯀꯤ ꯖꯨꯟ 25ꯗ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯈꯤꯕ ꯑꯗꯨꯕꯨ ꯕꯤ.ꯖꯦ.ꯄꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯥꯗꯔ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯊꯝꯈꯤꯕ ꯆꯍꯤ 81 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ ꯑꯗꯨꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯀꯌꯥꯒꯤ ꯃꯐꯝꯗꯁꯨ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯉꯁꯤ ꯅꯤꯇꯥꯏ ꯄꯥꯠꯆꯨꯊꯦꯛꯇ ꯂꯩꯕ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯟ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤ ꯀꯥꯔꯌꯀꯔꯇꯥ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯈꯜꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯔꯦꯞ ꯃꯅꯤꯄꯨꯔꯗ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕ ꯑꯗꯨꯗꯒꯤ ꯄꯥꯔꯥ ꯑꯃ ꯇꯝꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯈꯠꯄꯗꯁꯨ ꯈꯨꯗꯣꯡ ꯆꯥꯍꯟꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯚꯣꯠ ꯄꯤꯔꯛꯇꯕꯗꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯔꯦꯞ ꯃꯥꯏꯊꯤꯈꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯅꯠꯇ꯭ꯔꯒ ꯕꯤ.ꯖꯦ.ꯄꯤꯅ ꯊꯣꯛꯍꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛꯄꯗ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗꯒꯤ ꯄꯥꯔꯥ ꯑꯃ ꯇꯝꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯈꯤꯕꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯪꯒ꯭ꯔꯦꯁꯄꯨ ꯌꯥꯔꯝꯕꯁꯤꯡꯁꯨ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤ.ꯖꯦ.ꯄꯤ ꯇꯞꯅ ꯇꯞꯅ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤꯗ ꯀꯥꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯠꯍꯧꯔꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯧ ꯄꯨꯍꯜꯂꯛꯄꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯍꯧꯖꯤꯛꯇꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯖꯤꯔꯤꯕꯥꯝꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯟꯖꯤꯜꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯎꯔꯛꯂꯦ꯫ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯅꯣꯡꯃꯗꯤ ꯀꯝꯃꯔꯁꯤꯌꯦꯜ ꯍꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯐꯝꯅꯤ꯫ ꯂꯝ ꯑꯃꯁꯨꯡ ꯄꯣꯠꯊꯣꯛꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ꯫ ꯇꯨꯡꯗ ꯋꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯖꯤꯔꯤꯕꯥꯝꯗ ꯑꯆꯧꯕ ꯁ꯭ꯀꯤꯝ ꯑꯃ ꯄꯥꯏꯈꯠꯂꯛꯂꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯀꯤꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯂꯥꯎꯊꯣꯛꯈꯤꯔꯣꯏ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯁꯥꯟꯇꯤ ꯂꯩꯇꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕꯅ ꯍꯥꯟꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯤꯕ ꯑꯁꯤꯗ ꯃꯤꯇꯩꯅ ꯕꯤꯒ ꯕ꯭ꯔꯗꯔ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯕꯒꯤ ꯊꯧꯁꯤꯜꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯗꯤ ꯑꯩ ꯍꯥꯏꯕ ꯑꯁꯤꯒ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯁꯤꯒ ꯃꯨꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯗ ꯃꯤꯌꯥꯝꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯏꯂꯦꯛꯁꯟꯗ ꯁꯦꯜ ꯑꯃꯗꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯪ 2024ꯒꯤ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯖꯦꯟ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ ꯄꯤꯄꯜꯁ ꯚꯣꯏꯁ ꯄꯤꯄꯜꯁ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜꯅ ꯍꯥꯏꯈꯤꯕꯗ ꯃꯇꯝ ꯑꯃꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯒꯤ ꯄꯥꯋꯔ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯃ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯕ ꯕꯤꯜ ꯆꯥꯗ 80ꯒꯨꯝꯕꯗꯤ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯍꯥꯎꯁꯇ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯗ 10 ꯐꯥꯗ꯭ꯔꯦ꯫ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯗ ꯗꯤꯁꯀꯁ ꯇꯧꯕꯒꯤ ꯃꯍꯨꯠ ꯗꯥꯏꯔꯦꯛ ꯍꯥꯎꯁ ꯑꯣꯐ ꯗꯤ ꯐ꯭ꯂꯣꯔꯗ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯀꯁ ꯇꯧꯔꯒ ꯄꯨꯊꯣꯛꯂꯦ꯫ ꯆꯤꯟꯗꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯟꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯇꯥꯏꯑꯣꯟꯅꯕ ꯃꯑꯣꯡꯗ ꯆꯠꯂꯦ꯫ ꯐꯖꯈ꯭ꯔꯕ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯂꯛꯈꯤꯕ ꯇꯥꯡꯀꯛ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯈꯤꯕ ꯏꯍꯨꯜ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯑꯃꯅꯤ꯫
ꯃꯍꯥꯛꯅ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕ ꯉꯝꯈꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯑꯗꯨ ꯂꯦꯡꯗꯅ ꯂꯩꯍꯧꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯩ ꯍꯥꯏꯕ ꯑꯁꯤꯒ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯁꯤꯒ ꯃꯨꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ꯫ ꯑꯩ ꯏꯁꯥꯅ ꯈꯣꯡꯐꯝ ꯆꯦꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯥꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌా ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯃꯍꯥꯛ ꯈꯛꯇꯅ ꯍꯣꯠꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯍꯤꯔꯣ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛ ꯈꯛꯇꯅ ꯉꯥꯡꯂꯒ ꯆꯣꯡꯂꯒ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯏꯍꯨꯜ ꯑꯃ ꯁꯥꯒꯠꯄ ꯆꯪꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯊꯧꯅꯥ ꯂꯩꯅ ꯄꯥꯡꯊꯣꯛꯄ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯀꯟꯁꯤꯌꯁꯅꯦꯁ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯤꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯛꯇꯤ ꯑꯃꯠꯇꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯅꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯀ꯭ꯔꯝ ꯕꯣꯕꯤ, MLA ꯀꯦ ꯔꯟꯖꯤꯠ, MLA TS ꯂꯣꯀꯦꯁꯣꯔ, MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯇꯩ ꯃꯁꯛ ꯅꯥꯏꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯤꯚꯤꯡ ꯂꯤꯖꯦꯟꯗ ꯑꯣꯏꯔꯤꯕ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯁꯔ ꯂꯣꯀꯦꯟꯗ꯭ꯔ ꯔꯥꯝꯕꯝ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ MP ꯕꯤꯃꯣꯜꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯀꯨꯝꯃꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯣꯔꯠ ꯐꯤꯛꯁꯟ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯎꯠꯈꯤ꯫